Nambol Kamongda IT1mm gi pokhaidriba motar sel ama leimaida yungsindun leiramba thengnakhre. Pau asi ngasi nungthil phongkhiba kangleipaki maida pauchedagi lakhotchabane. Tha asigi kuntaruki numidangda Bisnupur district ki Nambol police station na konba. Kamong maning lekai da kuki khulai paiba singna bom amadi nongmai kapsinduna landarakhiba thogdok aduda kuki singna kapsilakpa oigani haina thajaba sakti leiraba IT1mm gi motar sel ama kamong maning lekai gi labukta Masin na laymay da yung sinduna layramba thengnare haire. Pawasin hai IT1mm gi motar sel adu ngasi khunjasing na labukta chatpa matamda thengnarakpadagi khudakta mari lainaba police na pau piraba matung bomb expert ki kangbu laktuna asoi angam yaudana lauthongna ba honari haire. Panba yabade Bharat ki lanmi singna langi matamda da sizinariba IT1mm gi motar kuki singna mitai gi khulsing tamna kapsilakibage thogdok ayasu laikhravane.